Kurbani numitta minagi lamjauda hazatrik singi kurbani amadi malemgi masi maya khuding makta muslim singna khunda laidariba numit adu maktada Hazrat Ibrahim alayhi salam na kathokhi bagumna masa ibungo Hazrat Ismail alayhi salam bu kathok nari sa sing nam hot chinduna masagi masabu masagi machabu masagi thawaibu ahing bana ahing babu hingba hengat hannaba sariyat ki laikonda mapugi chet laba ya thangda hingnaba natraga ahen athoi tanabada mina mibutu hadli khurau thangi maduna marai chai thali natraga marai chai thaminai pamli bana saukhat minabani hingminabani aikoi haiba wahi asida khonthok amakhaktada ai natraga ai manghanduna Quran da aikoi haiba kumna Allah Taala masamagna Masi kaktani matam punamakta miyobegi marakta ahang bahaybato kathok pado utki Hazrat Ibrahim alayhi salam na yaude sa natraga i yawi punging thamoy dutang takwa dutang waklo na sidi punsigi noma ase punging gi idu johani thamoy gi kurbani numit ni kathok minutunot talayba hingmin na bagi lambida akoy bagi asigumba kurbani da Karigum sa amata laude, tahande, tawigum sung tazay pi magi, nung sibagi mapubu, mahaki kusembu, asupa mahausabu, mapan na itabatagang panbabu. Haidabara mapugi zikarda, takiba pi na sokiba mapam, haram ni dozaki may. Tawla pa bakatok pa di makoy na laude usil, tawaf tawada kaaba saripta, angamba pangan masing na dolay gimating lauda bagum. Tawla pabadi makoyni kathok padi makoyni laude usil tawaf tawada kaba saripta angamba pangan basing na dolay mateng lauda bagom